Mayam buhan memakta pun sebibnan mataram uksari ngasi channel asina pisas nigi makatarak episode 108 and 109 putun laksari ain episode si patung matamda so kilan kibam dicita nando bayar bus myam ngapyu myam sini ni subusu nuksibituna support opyu hojari fare joti myam mubirum da mai musilasi mamang episode kani kalina sikpataki sikiba amadi rani na singamada laktuna lambi asina aina panliba pandam ase tunglagani haina haikiba asi pawum myam yengbikri masigi makata episode miyam da kudul tamsari hausi sin asda rani asi sing asda kakhalakli adu gahari raspa family asi aina sen ki ba asda makoi harau tuna leiramgani adubu makoi na di khanglam loi pisas ni di lampam asda ki mai leituna kaisu se loi haiba aiti mathang lampam ki sem sari badi hairaga satkre nakana madana raspa family asi saksa na batori babuji na ngasidi akhoi family asi puna saksami na ba phangadori matam pumba ramsina asumna phangan bibasu oisanu hari somnana pabitra rani asi mafam mista leiti haiba khangli basina takpati pisasni asi matam pumba ki mafam asi thaduk tuna chalamlani maramdi haujiti maksu khanglamlani mangna mung halaklaga karimta tawba ngamlaroi khanbagi hauji roki su zumbi oitre mangna halaklaga kari tawgani pabitrana ima nang haribato sumbasu oisanu adubu aigi wakhaldadi singnadaba ngamti rani na pamli basai mana pamli pa pandam ado khakta phangbanati mahangna raspa family asibu olaga mahangna nungaijari bani masigi tamak mahangna tawningba kaya ama tawba ngami haina hairi somnana rani asi sing mathakta yoroktuna kapal pisas pukauduna kapal pisas ai nangi mateng amata pami haina hari matam maduda kapal pisas asi thoraktuna rani da kaidoba yawrbaki wakan yamna nungaitaba male rani na wakan nungaitaba tanati pinda basu yawri bani aina pamni basi thungna bagi ai khutimak tawba ngamgani aduna mangona sakti pinapiu hari kapal pisas asina tawgadori base na khangna bara rani na aisu khangli tawgadori bathaba asta ai maiti ba natraga mai pakpa yai haiba kapal pisas asina karigumma nangna sakti ase phanglaba matung nangna mai paklagadi na phatraba sangsar asta maku oina pangani aduga amana karigumma nang misak amana phajin kiba amadi nang maiti ba piba tarabadi nahak mafam aduda nangi punsi ado loigadori bani masi khudimang ase nangna yarabara rani na pabitrana dibi on kiba kya ase lingsing laga laman khumning bani na yare haina kapal pisas ta hari rani na power si kapal pisas ta ki fangkhrapadi mahak pabitra ga mayung na bangang godori bani masida ki kapal pisas amadi rani masinda mantra soli aduga makoi gi akoi bida sauraba diman kayama thurokle aduga diman sing asi rani gi masada mai khu oina olaga sangkhri aduga kapal pisas su mafam asta gi mangkhri hauji rani asi masa yamna wangna sokhatpa ngamle sakti phangki badagi rani na aina pamni base hauji ti thungle dana ai hauji sakti yamna leiba tamtiba pisas ni oirani hana leramlagasu hauji ti ain oire hairaga nokli aduga masabu pairaga ngangli aina nangbu mafam asida purakli base nangna miyoibagi mating pangbagi aranba tawre habado khanganaba purakli bani nangna yamna sawba aranba ma na mainguna tawrabani aidi mai pakpo oiragani masigi mamangda nangbu hana sirak pigani hairaga masabu makhada leiriba laba mahi asida langthakirami somdana rokina rani mu halalaga kaidobake mahapu aikoina maithiba pigidabani mana ngamdana bohnagadabani pabitrana pisas nibu loisindri makai akoi tumni laithokpa pamde sudakana pabitrada rani bu mahan kigedawri ba asidi aikoi gi dibi pabitrana ni haina pabitrada hari somdana rani na pabitra nangi dibi sakti adudagi henba sakti kaya ama aigi sada yawrabani ai ase praloi pisas ni oirabani hairaga raban gumna masu makok tara throkle aduga nokli matrangi sinda pabitra magi masiga loina minakiba kaya adu thogliba thaja se yenglaga ningsingjari aduga pabitrana masi ai nangbu yamna ningsingi ai na ngang oringaida nangonda hangjaki aigi ima baba du karaida leibagi haina adubu nahangna atiyada khut thinduna haiki aigi ima baba di atiyada lei makoina nangbu loina uribani haina aduga masi nangna su asumna haibi kibani aina ima baba bu ningsing laglaba matamda masi bu aigi ima baba ni khanduna koningba kaya leirba su kolu haina adubu masi hausi ima baba amadi nangbu ningsing laglaba matamda ai kanada kongani hairaga kaple adubu pabitrana hariba kaya asidi somnana laktuna loina taramle aduga pabitrata sanupi nangna makoi bu ningsing laba matamda aingona konbada ai ase nangona matik chadabra haina hangli pabitrana adugumba karisu leite haina walalle rokisu laktuna pabitrata masigi wari sanari banatra aisukangi masina akoi buthadok tuna sakraba matung nangna tiada yengdina wari sanari bado maram masina aina imabu nangi nanakta pudun laglibani imana nangi nungaita bapumbado loina fahan kini hari somnana pabitrata aina nangbu poksadrabasu yolaktrabasu devaki bu oiragasu jesoda bu oiragasu mama haibasidi mamani
ꯅꯪꯅ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯣꯟꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯍꯥꯏꯔꯒ ꯀꯣꯜꯂꯤ ꯕꯤꯗ꯭ꯌꯥ ꯍꯣꯏꯁꯨ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯀꯣꯟꯅꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯕꯤꯇ꯭ꯔꯕꯨ ꯍꯔꯥꯎꯅ ꯂꯩꯍꯟꯅꯕꯒꯤꯗꯃꯛ ꯏꯁꯩ ꯁꯛꯇꯨꯅ ꯗꯥꯟꯁ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯁꯨꯝꯅ ꯅꯦꯛꯁ ꯁꯤꯟꯗ ꯔꯣꯀꯤ ꯑꯃꯗꯤ ꯄꯕꯤꯇ꯭ꯔ ꯇꯨꯝꯂꯤ ꯑꯗꯨꯒ ꯀꯥ ꯑꯁꯤꯗ ꯔꯥꯅꯤ ꯑꯁꯤ ꯆꯪꯂꯛꯇꯨꯅ ꯃꯀꯣꯛ ꯇꯔꯥ ꯄꯨꯟꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯕꯤꯇ꯭ꯔ ꯑꯁꯤ ꯍꯧꯒꯠꯂꯛꯂꯤ ꯊꯣꯛꯈꯤꯕ ꯀꯌꯥ ꯑꯁꯤ ꯃꯥꯒꯤ ꯃꯃꯪ ꯑꯣꯏꯔꯝꯂꯤ ꯄꯕꯤꯇ꯭ꯔꯅ ꯀꯔꯤ ꯃꯪꯅ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯅ ꯈꯟꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯀꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯄꯕꯤꯇ꯭ꯔꯕꯨ ꯀꯧꯔꯛꯇꯨꯅ ꯀꯩꯗꯧꯔꯕꯒꯦ ꯍꯪꯂꯤ ꯄꯕꯤꯇ꯭ꯔꯅ ꯑꯩꯅ ꯃꯪꯗ ꯔꯥꯅꯤꯕꯨ ꯎꯔꯝꯃꯤ ꯌꯥꯝꯅ ꯑꯀꯤꯕ ꯃꯪꯅꯤ ꯔꯣꯀꯤꯅ ꯃꯪꯗ ꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯄꯕꯤꯇ꯭ꯔꯅ ꯂꯣꯏꯅꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯌꯥꯝꯅ ꯀꯤꯕ ꯃꯪꯅꯤ ꯔꯥꯅꯤꯒꯤ ꯃꯀꯣꯛ ꯇꯔꯥ ꯄꯥꯜꯂꯤ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯥꯜꯂꯤ ꯔꯣꯀꯤꯅ ꯔꯥꯕꯟꯒꯨꯝꯅ ꯃꯀꯣꯛ ꯇꯔꯥ ꯄꯥꯜꯂꯦ ꯍꯥꯏꯕ ꯃꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯄꯕꯤꯇ꯭ꯔꯅ ꯍꯥꯏꯅꯕ ꯂꯩ ꯃꯪꯗ ꯎꯈꯤꯕ ꯀꯌꯥ ꯑꯁꯤ ꯑꯁꯦꯡꯕ ꯑꯣꯏꯔꯛꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯔꯥꯅꯤꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯟꯅ ꯔꯥꯅꯤꯅ ꯑꯃꯨꯛ ꯐꯥꯎꯕ ꯇꯧꯈꯤꯗꯕ ꯑꯃꯒꯨꯝꯅ ꯑꯗꯨꯕꯨ ꯍꯟꯗꯛ ꯔꯥꯅꯤꯅ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯕꯤꯇ꯭ꯔꯒꯤ ꯃꯄꯨꯒꯤ ꯅꯣꯠꯁꯤꯡ ꯑꯗꯨ ꯊꯤꯗꯨꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯔꯣꯀꯤꯅ ꯀꯩꯁꯨ ꯈꯟꯒꯅꯨ ꯄꯤꯀꯣ ꯐꯪꯗ꯭ꯔꯃꯛꯁꯨ ꯑꯩ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯔꯣꯀꯤꯅ ꯊꯤꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯄꯕꯤꯇ꯭ꯔꯗ ꯑꯃꯨꯛ ꯍꯪꯂꯤ ꯄꯕꯤꯇ꯭ꯔꯅ ꯄꯤꯁꯥꯆꯅꯤꯒꯤ ꯃꯀꯣꯛ ꯇꯔꯥ ꯄꯥꯜꯂꯛꯄꯒꯤ ꯃꯔꯝꯗꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯗ ꯊꯕꯛ ꯄꯥꯡꯊꯣꯛꯄꯗ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤ ꯔꯥꯅꯤꯅ ꯇꯧꯔꯛꯀꯗꯕ ꯀꯌꯥꯗ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯅꯕꯒꯤꯅꯤ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛꯇ ꯊꯤꯔꯤ ꯁꯣꯝꯗꯅ ꯔꯥꯅꯤꯁꯨ ꯔꯣꯀꯤꯒꯤ ꯌꯨꯝꯒꯤ ꯃꯌꯥꯗ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯈꯠꯇꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗꯒꯤ ꯄꯕꯤꯇ꯭ꯔꯒꯤ ꯔꯨꯝꯗ ꯌꯦꯡꯂꯛꯂꯤ ꯑꯗꯨꯕꯨ ꯂꯩꯔꯝꯗꯕ ꯑꯁꯤꯗ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯄꯕꯤꯇ꯭ꯔ ꯑꯁꯦ ꯃꯍꯥꯛ ꯑꯩꯒꯤ ꯃꯔꯝꯗ ꯈꯟꯕꯗ ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯒ ꯅꯣꯛꯂꯤ ꯁꯣꯝꯗꯅ ꯄꯕꯤꯇ꯭ꯔꯅ ꯔꯥꯅꯤꯅ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕ ꯌꯥꯔꯣꯏ ꯃꯥꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤ ꯁꯦꯝ ꯁꯥꯗꯕꯁꯨ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯔꯥꯅꯤꯅ ꯕꯔꯦꯂꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯇꯨꯝꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯇꯨꯝꯃꯍꯧꯔꯣ ꯃꯔꯝꯗꯤ ꯅꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤ ꯔꯥꯅꯤꯃꯨꯛ ꯂꯥꯛꯂꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯣꯀꯤ ꯑꯁꯤ ꯃꯄꯥꯒꯤ ꯃꯌꯥꯗ ꯃꯄꯥꯅ ꯀꯧꯕꯗꯒꯤ ꯂꯥꯛꯂꯤ ꯃꯄꯥꯅ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯋꯥꯀꯔꯁꯤꯡ ꯑꯗꯨ ꯎꯅꯔꯨꯔꯕ꯭ꯔꯥ ꯍꯥꯏꯅ ꯔꯣꯀꯤꯗ ꯍꯪꯂꯤ ꯔꯣꯀꯤꯅ ꯎꯅꯗ꯭ꯔꯤ ꯑꯩ ꯍꯧꯖꯤꯛ ꯎꯅꯔꯨꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯗ꯭ꯌꯥ ꯑꯁꯤ ꯊꯥꯡ ꯃꯄꯥ ꯆꯨꯝꯅ ꯂꯪꯕ ꯉꯝꯅꯕꯒꯤ ꯇꯝꯕ ꯑꯣꯏꯅ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯍꯩꯁꯤꯡ ꯑꯁꯤꯗ ꯂꯪꯂꯛꯂꯤ ꯀꯥꯅꯤꯀꯥꯒꯨꯝꯅ ꯃꯍꯥꯛꯁꯨ ꯃꯈꯨꯠ ꯆꯨꯝꯅꯕꯒꯤ ꯑꯗꯨꯕꯨ ꯃꯥꯅ ꯊꯥꯡ ꯑꯁꯤ ꯄꯥꯇ꯭ꯔꯗ ꯌꯥꯎꯔꯤꯕ ꯍꯩꯁꯤꯡ ꯑꯁꯤꯗ ꯂꯪꯕꯗ ꯊꯥꯡ ꯑꯁꯤ ꯇꯦꯕꯜꯗ ꯄꯥꯜꯂꯒ ꯄꯥꯏꯊꯣꯛꯈ꯭ꯔꯒ ꯋꯥꯜ ꯑꯃꯗ ꯌꯨꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯥꯅ ꯃꯆꯥꯗ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯏ ꯉꯝꯖꯔꯛꯁꯅꯤ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯊꯦꯝꯂꯤ ꯊꯥꯡ ꯑꯁꯤ ꯋꯥꯜꯗ ꯋꯥꯡꯅ ꯌꯨꯡꯈꯤꯕꯗꯒꯤ ꯕꯤꯗ꯭ꯌꯥꯅ ꯑꯋꯥꯡꯕ ꯅꯨꯄꯤ ꯑꯃ ꯑꯣꯜꯂꯒ ꯊꯥꯡ ꯑꯁꯤ ꯂꯧꯊꯣꯛꯂꯝꯃꯤ ꯁꯣꯝꯅꯥ ꯂꯥꯛꯇꯨꯅ ꯕꯤꯗ꯭ꯌꯥ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯌꯨꯝ ꯑꯁꯤꯗ ꯑꯋꯥꯡꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯁꯤꯗ ꯕꯤꯗ꯭ꯌꯥꯅ ꯑꯩ ꯑꯁꯦ ꯀꯅꯥꯒꯨꯝꯕꯤꯒꯤ ꯁꯛꯂꯣꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯣꯟꯕ ꯉꯝꯂꯦ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕꯗꯨ ꯈꯪꯗꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯔꯦꯗ ꯀꯂꯔ ꯒ꯭ꯂꯥꯁꯅ ꯌꯦꯡꯂꯒ ꯑꯁꯦꯡꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯕꯅꯤ ꯍꯥꯏꯔꯤ ꯔꯣꯀꯤꯅ ꯑꯗꯨ ꯕꯤꯗ꯭ꯌꯥ ꯅꯍꯥꯛꯅ ꯑꯇꯣꯞꯄꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒꯁꯨ ꯌꯦꯜ ꯑꯣꯜꯂꯒꯗꯤ ꯆꯠꯀꯅꯨ ꯀꯅꯥꯅ ꯈꯪꯅꯤ ꯑꯇꯣꯞꯄꯅ ꯅꯍꯥꯛꯄꯨ ꯐꯥꯔꯒ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯗꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯥꯕꯨꯁꯤ ꯂꯥꯛꯇꯨꯅ ꯃꯌꯥꯝꯗ ꯄꯟꯗꯤꯠꯁꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯄꯟꯗꯤꯠ ꯈꯔꯁꯨ ꯂꯥꯛꯂꯅꯤ ꯍꯥꯏꯔꯛꯂꯤ ꯃꯈꯣꯏꯅ ꯄꯤꯁꯥꯆꯅꯤ ꯐꯥꯕꯒꯤ ꯎꯄꯥꯏꯁꯨ ꯇꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ ꯍꯥꯏꯔꯤ ꯁꯨꯗꯥꯀꯔꯅ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ ꯕꯥꯕꯨꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯖꯒꯥ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯋꯥꯜꯅ ꯈꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯁꯤ ꯐꯠꯇ꯭ꯔꯕ ꯃꯐꯝ ꯍꯥꯏꯔꯤꯕꯁꯤ ꯒꯨꯍꯥ ꯂꯩꯔꯤꯕ ꯎ ꯍꯧꯕ ꯃꯐꯝ ꯑꯗꯨꯕꯨꯅꯤ ꯃꯅꯣꯍꯔꯅ ꯃꯥꯅꯤ ꯕꯥꯕꯨꯁꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕꯁꯤꯡꯁꯨ ꯂꯣꯏꯅ ꯀꯧꯔꯨꯔꯕꯅꯤ ꯔꯣꯀꯤꯅ ꯒꯨꯍꯥ ꯑꯃꯗꯤ ꯃꯤ ꯍꯥꯠꯄ ꯎ ꯑꯁꯤꯅ ꯋꯥꯜ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯁꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯅꯕꯒꯤ ꯂꯝꯕꯤꯁꯨ ꯊꯝꯂꯒꯨꯝꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁꯣꯝꯅꯥꯅ ꯔꯣꯀꯤꯗ ꯄꯕꯤꯇ꯭ꯔ ꯀꯔꯥꯏꯗ ꯂꯩꯍꯧꯕꯒꯦ ꯍꯪꯂꯤ ꯔꯣꯀꯤꯅ ꯄꯤꯀꯨꯗꯤ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯇꯨꯝꯗꯅ ꯄꯤꯁꯥꯆꯅꯤꯒ ꯃꯥꯌꯣꯛꯅꯅꯕꯒꯤ ꯃꯔꯝꯗ ꯊꯤꯍꯧꯔꯤꯕꯅꯤ ꯕꯤꯗ꯭ꯌꯥꯅ ꯑꯩ ꯄꯕꯤꯇ꯭ꯔ ꯚꯥꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯈꯤꯒꯦ ꯃꯥꯅ ꯊꯤꯔꯤꯕꯗꯣ ꯑꯩꯅ ꯈꯪꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤ ꯔꯣꯀꯤꯅ ꯑꯗꯨꯅꯤꯗꯅ ꯖꯨꯅꯤꯌꯔ ꯅꯥꯁꯛ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯄꯤꯀꯨꯒꯤ ꯃꯌꯥꯗ ꯆꯠꯂꯨꯔꯣ ꯑꯩꯁꯨ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯗꯨꯕు ꯌꯦꯡꯁꯤꯟꯕ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯕꯤꯇ꯭ꯔꯅ ꯃꯥꯅ ꯊꯤꯔꯤꯕ ꯑꯁꯤ ꯐꯪꯗꯕ ꯑꯁꯤꯗ ꯃꯆꯤꯟꯗ ꯄꯤꯁꯥꯆꯅꯤꯒꯤ ꯃꯀꯣꯛ ꯇꯔꯥ ꯄꯥꯟꯕꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯇꯩ ꯄꯤꯁꯥꯆꯅꯤꯒꯤ ꯃꯔꯝꯗꯗꯤ ꯂꯣꯏꯅꯕ ꯌꯥꯎꯏ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯀꯅꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯁꯤ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯅ ꯁꯣꯟꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯗ꯭ꯌꯥ ꯑꯁꯤ ꯄꯕꯤꯇ꯭ꯔꯒꯤ ꯆꯥꯅꯕ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯩꯁꯨ ꯅꯥꯅꯨꯒꯤ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯒ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯅ ꯄꯕꯤꯇ꯭ꯔꯅ ꯑꯩꯅ ꯅꯥꯅꯨꯒꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯂꯣꯏꯅ ꯄꯥꯕ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯀꯣꯛ ꯇꯔꯥ ꯄꯥꯟꯕ ꯄꯤꯁꯥꯆꯅꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯂꯒꯗꯕꯒꯨꯝ ꯐꯥꯎꯏ ꯍꯥꯏꯔꯤ ꯕꯤꯗ꯭ꯌꯥꯅ ꯀꯔꯤꯅꯣ ꯄꯕꯤꯇ꯭ꯔ ꯚꯥꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯄꯤꯁꯥꯆꯅꯤꯅ ꯃꯀꯣꯛ ꯇꯔꯥ ꯄꯥꯜꯂꯒ ꯀꯔꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯄꯕꯤꯇ꯭ꯔꯗ ꯍꯪꯂꯤ ꯁꯣꯝꯗꯅ ꯔꯣꯀꯤꯅ ꯋꯥꯀꯔꯁꯤꯡꯗ ꯋꯥꯜ ꯈꯥꯅꯕꯒꯤ ꯀꯝꯗꯧꯅ ꯈꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯛꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯗ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯔꯛꯂꯕ꯭ꯔꯥ ꯄꯟꯗꯤꯠꯖꯨꯁꯨ ꯂꯥꯛꯂꯅꯤ ꯍꯥꯏꯕꯗ ꯅꯨꯄꯥ ꯑꯁꯤꯅ ꯂꯣꯏꯅ ꯄꯨꯔꯛꯂꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯀꯤꯅ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯒꯨꯍꯥ ꯃꯅꯨꯡꯗ ꯌꯦꯡꯅꯕ ꯇꯧꯔꯤ
ꯂꯩꯔꯤꯕꯁꯤꯡ ꯑꯇꯩꯅꯁꯨ ꯃꯈꯣꯟ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯤ꯫ ꯔꯣꯀꯤꯅ ꯒꯨꯍꯥ ꯃꯅꯨꯡꯗ ꯌꯦꯡꯂꯤꯉꯩ ꯔꯥꯅꯤꯒꯤ ꯁꯝꯅ ꯊꯕꯛ ꯁꯨꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯥꯔꯒ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯔꯣꯀꯤꯅ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯔꯣꯀꯤꯁꯨ ꯀꯣꯏꯂꯩ ꯂꯩꯇꯨꯅ ꯌꯦꯡꯂꯒ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯋꯥꯀꯔꯁꯤꯡꯗꯣ ꯍꯥꯏꯅ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯄꯤꯀꯨꯟ ꯍꯥꯏꯕ ꯆꯨꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯊꯣꯛꯂꯛꯀꯗꯧꯔꯤ, ꯑꯩ ꯐꯦꯃꯤꯂꯤꯕꯨ ꯀꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯔꯣꯀꯤꯁꯨ ꯆꯦꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯕꯤꯇ꯭ꯔ ꯑꯃꯗꯤ ꯕꯤꯗ꯭ꯌꯥ ꯊꯣꯡꯅꯥꯎꯗꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯤꯕꯁꯤ ꯌꯦꯡꯂꯨꯕꯗ ꯀ꯭ꯋꯥꯛ ꯀꯌꯥ ꯑꯃ ꯂꯩꯃꯥꯏꯗ ꯁꯤꯗꯨꯅ ꯇꯥꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯤꯗ ꯕꯤꯗ꯭ꯌꯥꯗꯤ ꯉꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯄꯕꯤꯇ꯭ꯔꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯣꯝꯗꯅ ꯕꯥꯕꯨꯖꯤ ꯑꯁꯤ ꯃꯟꯗꯤꯔꯗ ꯄꯟꯗꯤꯠꯖꯤ ꯎꯅꯕ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯄꯟꯗꯤꯠꯖꯤꯕꯨ ꯌꯨꯝꯗ ꯄꯨꯗꯨꯅ ꯄꯤꯁꯥꯆꯅꯤ ꯐꯥꯅꯕꯒꯤ ꯇꯥꯟꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯣꯟꯖꯔꯒ ꯂꯥꯛꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯕꯥꯕꯨꯖꯤꯗ ꯂꯥꯏꯗ ꯀꯠꯅꯕꯒꯤ ꯂꯩ ꯂꯩꯀꯣ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯕꯥꯕꯨꯖꯤꯅ ꯑꯩ ꯄꯟꯗꯤꯠꯖꯤ ꯎꯅꯕ ꯂꯥꯛꯄꯅꯤ, ꯀꯣꯟꯅ ꯂꯩꯔꯒꯦ ꯍꯥꯏꯔꯒ ꯃꯟꯗꯤꯔꯗ ꯂꯥꯛꯄ ꯍꯧꯔꯛꯄꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯥꯕꯨꯖꯤ ꯑꯁꯤꯅ ꯄꯤꯁꯥꯆꯅꯤ ꯑꯁꯤ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯂꯩꯔꯕ ꯖꯥꯠꯂꯥ, ꯃꯍꯥꯛꯇꯤ ꯃꯟꯗꯤꯔꯒꯤ ꯃꯅꯨꯡꯗ ꯆꯪꯕꯗꯤ ꯉꯝꯗꯕꯅꯤ, ꯑꯩ ꯃꯟꯗꯤꯔꯒꯤ ꯃꯅꯨꯡꯗ ꯆꯪꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯃꯟꯗꯤꯔ ꯃꯅꯥꯛꯇ ꯆꯠꯂꯤ꯫ ꯁꯣꯝꯗꯅ ꯁꯣꯝꯅꯥꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯅꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯌꯥ ꯑꯃ ꯐꯪꯏ ꯍꯥꯏꯅ ꯃꯌꯥꯝꯗ ꯇꯝꯂꯤ꯫ ꯄꯕꯤꯇ꯭ꯔꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯅ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ, ꯀꯅꯥꯝꯇꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯗꯦ꯫ ꯔꯣꯀꯤ ꯑꯃꯗꯤ ꯗꯗꯥꯖꯤꯁꯨ ꯎꯗꯦ, ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯤ꯫ ꯁꯨꯗꯥꯀꯔꯅ ꯔꯣꯀꯤꯗꯤ ꯒꯨꯍꯥ ꯃꯌꯥꯗ ꯆꯠꯈꯤꯕꯅꯤ, ꯋꯥꯜ ꯁꯥꯟꯅꯕꯒꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯄꯕꯤꯇ꯭ꯔꯅ ꯄꯥꯈꯠꯅ ꯃꯥꯕꯨ ꯀꯧꯗꯕ ꯌꯥꯔꯣꯏ, ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯍꯥꯏꯕꯒ ꯔꯣꯀꯤ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯌꯥꯝꯗ ꯋꯥꯜ ꯁꯥꯕꯒꯤ ꯋꯥꯀꯔꯁꯤꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯒꯨꯍꯥ ꯃꯅꯨꯡꯗꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯌꯦꯡꯂꯨꯕꯗ ꯑꯣꯟꯊꯣꯔꯛꯄꯗ ꯃꯈꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯨꯗꯥꯀꯔꯅ ꯊꯕꯛ ꯁꯨꯕꯁꯤꯡ ꯑꯗꯨ ꯑꯁꯤꯕꯨ ꯎꯆꯦꯛ ꯀꯌꯥ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯀꯤꯗꯨꯅ ꯃꯈꯣꯏ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯣꯝꯅꯥꯅ ꯔꯥꯝꯖꯤꯒꯤ ꯊꯧꯖꯥꯜꯅ ꯔꯣꯀꯤ ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯧꯗꯨꯅ ꯍꯜꯂꯛꯂꯤ, ꯑꯗꯨꯕꯨ ꯕꯥꯕꯨꯖꯤꯗꯤ ꯃꯟꯗꯤꯔꯗ ꯆꯠꯈꯤꯕꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯔꯣꯀꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ, ꯗꯥꯗꯨꯕꯨ ꯃꯟꯗꯤꯔꯗ ꯆꯠꯈꯤ ꯍꯥꯏꯕ, ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ? ꯕꯕ꯭ꯂꯤꯅ ꯉꯥꯏꯍꯥꯛꯇꯤ ꯑꯣꯏꯔꯕꯅꯤ, ꯃꯟꯗꯤꯔ ꯌꯧꯔꯝꯒꯗꯕꯗꯤ ꯃꯥꯜꯂꯤ꯫ ꯄꯕꯤꯇ꯭ꯔꯅ ꯃꯟꯗꯤꯔꯕꯨ ꯌꯧꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ, ꯑꯗꯨꯅ ꯗꯗꯥꯖꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯟꯗꯤꯔꯗꯒꯤ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯈꯤꯗꯕ ꯌꯥꯔꯣꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯅꯣꯍꯔꯅ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯄꯕꯤꯇ꯭ꯔꯅ ꯔꯣꯀꯤ ꯀꯔꯤ ꯃꯈꯣꯟꯅꯣ ꯅꯍꯥꯛꯅ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯇꯥꯔꯛꯈꯤꯕ ꯑꯗꯣ ꯍꯥꯏꯅ ꯔꯣꯀꯤꯗ ꯍꯪꯉꯤ꯫ ꯔꯣꯀꯤꯅ ꯀꯔꯤ ꯃꯈꯣꯟꯅꯣ ꯍꯥꯏꯕꯗꯤ ꯐꯖꯅ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯈꯣꯟ ꯑꯃꯅꯤ, ꯃꯈꯣꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯋꯥꯀꯔꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯗ꯭ꯌꯥ ꯑꯃꯗꯤ ꯄꯕꯤꯇ꯭ꯔꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯃꯍꯥꯛꯅ ꯋꯥꯔꯅꯤꯡ ꯄꯤꯔꯝꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯁꯣꯝꯅꯥꯅ ꯔꯥꯅꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤ ꯋꯥꯔꯅꯤꯡ ꯄꯤꯔꯝꯂꯤꯕꯅꯣ? ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯐꯠꯇ꯭ꯔꯕ ꯁꯛꯇꯤ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯤ, ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯄꯕꯤꯇ꯭ꯔꯅ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯔꯤꯕ ꯀꯌꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯤꯍꯟꯅꯕ ꯇꯧꯔꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯔꯣꯀꯤꯅ ꯑꯩꯈꯣꯏꯗꯤ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯀꯤꯔꯣꯏ, ꯑꯗꯨꯒ ꯃꯉꯣꯟꯗꯁꯨ ꯁꯔꯦꯟꯗꯔꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯤ꯫ ꯄꯕꯤꯇ꯭ꯔꯅ ꯔꯥꯅꯤꯅ ꯇꯧꯔꯛꯂꯤꯕ ꯀꯌꯥ ꯑꯁꯤ ꯃꯍꯥꯛꯅ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯒ ꯃꯅꯣꯍꯔ ꯑꯁꯤ ꯂꯥꯛꯇꯨꯅ ꯕꯥꯕꯨꯖꯤꯒꯤ ꯐꯣꯟꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤ, ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ? ꯔꯣꯀꯤꯅ ꯑꯩꯈꯣꯏ ꯗꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯒ ꯃꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯄꯕꯤꯇ꯭ꯔꯅ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ, ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯣꯝꯗꯅ ꯕꯥꯕꯨꯖꯤ ꯑꯁꯤ ꯃꯟꯗꯤꯔꯗ ꯂꯥꯛꯇꯨꯅ ꯄꯟꯗꯤꯠꯖꯤꯅ ꯑꯩꯕꯨ ꯀꯧꯔꯒ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯁꯣꯟꯖꯔꯒ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯔꯥꯅꯤꯅ ꯀꯗꯥꯏꯗ ꯆꯦꯟꯒꯗꯧꯔꯤꯕꯅꯣ ꯑꯌꯣꯙ꯭ꯌꯥ ꯕꯥꯕꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯥꯅꯤ ꯑꯁꯤ ꯃꯁꯥ ꯑꯁꯤ ꯋꯥꯡꯈꯠꯇꯨꯅ ꯊꯣꯔꯛꯂꯤ꯫ ꯕꯥꯕꯨꯖꯤꯅ ꯔꯥꯅꯤꯕꯨ ꯎꯔꯗꯨꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯔꯥꯅꯤꯅ ꯅꯪꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯝ ꯅꯪꯒꯅꯤ, ꯅꯈꯣꯏꯅ ꯊꯤꯔꯤꯕ ꯑꯗꯣ ꯑꯩ ꯅꯍꯥꯛꯀꯤ ꯃꯥꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯕꯥꯕꯨꯖꯤꯅ ꯔꯥꯅꯤꯗ ꯕꯤꯗ꯭ꯌꯥ ꯅꯠꯇ꯭ꯔ ꯅꯍꯥꯛꯅ ꯔꯥꯅꯤꯒꯤ ꯁꯛꯂꯣꯟ ꯎꯠꯂꯤꯕ ꯅꯠꯇ꯭ꯔꯥ? ꯍꯥꯟꯅꯁꯨ ꯑꯁꯨꯝꯅ ꯇꯧꯈ꯭ꯔꯦ, ꯅꯪꯒꯤ ꯐꯥꯒꯤ ꯑꯗꯣ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯅ ꯄꯥꯈꯠꯅ ꯍꯥꯏꯔꯤ꯫ ꯕꯥꯕꯨꯖꯤꯅ ꯔꯥꯅꯤꯗ ꯕꯤꯗ꯭ꯌꯥ ꯅꯠꯇ꯭ꯔ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯕꯤꯗ꯭ꯌꯥꯅ ꯔꯥꯅꯤꯒꯤ ꯁꯛꯂꯣꯟ ꯎꯠꯂꯨꯕꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯔꯥꯅꯤꯅ ꯎꯁꯤꯠꯇꯅ ꯍꯅꯨꯕ ꯅꯃꯤꯠ ꯑꯗꯨ ꯇꯥꯡꯂꯕ꯭ꯔꯥ? ꯅꯃꯥꯡꯅ ꯂꯦꯞꯂꯤꯕ ꯑꯁꯤ ꯕꯤꯗ꯭ꯌꯥꯅꯤ ꯈꯜꯂꯤꯕꯔꯥ? ꯑꯗꯨꯕꯨ ꯕꯥꯕꯨ ꯅꯍꯥꯛꯅ ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯀꯗꯧꯔꯤꯕ ꯁꯔꯨꯛ ꯅꯪꯕꯨ ꯂꯥꯟꯕꯤꯔꯒꯦꯗꯅ ꯍꯥꯏꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯕꯥꯕꯨꯖꯤ ꯑꯁꯤꯅ ꯒꯪꯒꯥꯖꯟ ꯄꯨꯊꯣꯔꯛꯇꯨꯅ ꯔꯥꯅꯤꯗ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯔꯥꯅꯤꯅ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯒꯪꯒꯥꯖꯟ ꯑꯁꯤ ꯉꯥꯛꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯕꯥꯕꯨꯖꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ, ꯑꯗꯨꯒ ꯁꯤꯟꯗꯨꯔ ꯂꯧꯊꯣꯔꯛꯇꯨꯅ ꯔꯥꯅꯤꯗ ꯁꯤꯟꯗꯨꯔ ꯑꯁꯤ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯁꯤꯟꯗꯨꯔ ꯑꯁꯤꯁꯨ ꯔꯥꯅꯤꯅ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯛꯊꯣꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯕꯤꯗ꯭ꯌꯥ, ꯔꯣꯀꯤ ꯑꯃꯗꯤ ꯄꯕꯤꯇ꯭ꯔ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯟꯗꯤꯔ ꯃꯌꯥꯗ ꯂꯥꯛꯂꯤ꯫ ꯄꯕꯤꯇ꯭ꯔꯅ ꯔꯣꯀꯤꯗ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯔꯣ, ꯗꯗꯥꯖꯤꯕꯨ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯣꯝꯗꯅ ꯔꯥꯅꯤꯅ ꯃꯁꯝ ꯑꯁꯤ ꯁꯥꯡꯗꯣꯔꯛꯇꯨꯅ ꯅꯣꯛꯂꯤ꯫ ꯕꯥꯕꯨꯖꯤꯅ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯁꯤ ꯔꯥꯅꯤꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯂꯣꯏ꯫ ꯔꯥꯅꯤꯅ ꯅꯪꯅ ꯑꯩꯕꯨ ꯈꯪꯂꯕ, ꯃꯌꯥꯝꯅ ꯑꯩ ꯑꯁꯤ ꯄꯤꯁꯥꯆꯅꯤꯅꯤ ꯍꯥꯏꯅꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯁꯤ ꯄꯔꯂꯣꯏ ꯄꯤꯁꯥꯆꯅꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯒ ꯃꯀꯣꯛ ꯇꯔꯥ ꯑꯁꯤ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯧ ꯑꯁꯤꯗ ꯕꯥꯕꯨꯖꯤ ꯑꯁꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯃꯀꯣꯛ ꯇꯔꯥꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯣꯀꯤ ꯍꯣꯏꯁꯨ ꯃꯟꯗꯤꯔꯗ ꯂꯥꯛꯂꯤ, ꯑꯗꯨꯒ ꯁꯣꯝꯗꯅ ꯔꯥꯅꯤꯅ ꯕꯥꯕꯨꯖꯤꯗ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯍꯥꯠꯄꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯏꯄꯤꯁꯣꯗ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ꯫
ꯃꯌꯥꯝ ꯉꯁꯤꯒꯤ episode ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯅ episode ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤꯇ ꯅꯥꯟꯗꯧꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯅꯤꯅꯁꯤꯕꯁꯨ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ episode ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ